Kurunjari, ISTV Pau Ming Tabiriba Singutaram Nokchari, Hosimaro Pau. Imphal da FCI gi Regional Officer Mahangdo Cray, Masina Kudung Zadaba Kaya Koklagani Haina, Union Minister of State Thomas Nafongdo Cray. Puya Mai Takibagi Jahi Jani Marfumanga Subathoram Leg de Haina Thoram Pangtok Ho Cray. Amadi Gobi Mana Iromba Charubadagi National Integration Game Ta Sarukyariba Miri Hospital da Laikana Cray. Hosima Pau. Ngasi Imphal da FCI gi Regional Officer Mahangdo Cray, Masina Kudong Sadaba Kaya Leramba Adu Koklagani Haina, Union Minister of State Professor K.V. Thomas Nafongdo Cray. Ngasi All Assembly Complex da Pangtokpa FCI gi Regional Office Hangdo Pagitoramada, Chief Minister Oibo B, Deputy Chief Minister Gai Khangam, Consumer Affairs, Food and Public Distribution Minister M. Okendro, Ate Minister MLA Amade, Official Singh Susarukya K. FCI gi Chairman C. Bishwanatna ngasi hangliba regional officer sina India gi manungda kunmanga subani FCI gi Golden Jubilee ga mari leinana tongan ba thabak sing paikhatle Manipur da food grain sing masing hena thamba yaba storage sanana ba thorang leidi haiba wafum phungdokhe Deputy Chief Minister Gai Khangamna yumthangna ba state da regional office leiduna tongan ba problem kaya leramba adu ngasi dikok lagani sarkar na pipam thokpa infrastructure pire staff singna su thamoi sengna thabak tawba change manung amasung Pangi Miri Singna Officer Sida Apan Ayet Piraklabasu Masidi Puksaki Oiba Tabak Pakat Pamni Haina Gyan Tahan Bak Matautari Haike. Civil offices of Wuhan take the kind functional university of Bunui to down the meaning to all concern Manundaneva, Mapandaneva, Masik regional offices, equity, disturbance, Kividanava, Tari Itinayana, Apan Kividanava, Abil Tozani. Masimati Sohaidaba, I Puki Wani, Kandana, Masimati I stop the Kursumoy, Kandana, Mandu Mirrors, Mapan, me with Paka Minagana, Masimba, Regional Office, FCI Regional Office, Hanging 100%, Mapu Pan, Lenin, Mapu, so Consumer Affairs ki Union State Minister Thomas na Regional Office hangbangamba si Chief Minister gi initiative makadani masina Food Security Act implement tawbada su mating panglagani maramaduna Manipur Sarkar na ek asi chalaina ba sem sabiu tongan ba construction gi matang da su mahakna wangang ke For the implementation of the National Food Security Act is adequate infrastructure for food grain storage. Government of India is conscious of this vital issue and has initiated various measures for enhancing the storage capacities through various interventions like construction of godowns under 5-year plan, PD scheme and hiring of private godowns for storage of 4 months PD is required. Government of India has sanctioned construction of at least 1 FCI godown in each revenue district of Manipur under the 12th 5-year plan. Minister Okendro na Manipur Sarkar na matam sang na mangjarakpa manglan mangphaungnare National Highway singda thengnariba khudong sadaba kayagi matangda phongdokpaga loinana Manipur gi miyam na darkar leiba nongmada changdraba yadraba polam singi sang sing phongdokhe FCI na state asigi miyam gi yaifanaba thabak paikhatpa tangai phade phongdokhe with the unique problems of having only one usable lifeline in the form of National Highway 39 which is frequently blocked by the natural calamities like landslides or man-made problems like burns, economic blockage, etc. that cuts off the state from other part of the country for months together at a go, which is in addition to the long infestation of multiple insurgency, extortion, peculiar situation of developments in neighboring states impacting accessibility to Manipur immediately. No other state in the country, not even any state in any region, suffer as much as Manipur from such multifarious problems that adversely impact our connectivity for transportation of essential items.
Chief Minister O Ibubina Lamdam Masida Food Security Act implement tawadi sarkar gi mathawni masi karisu aruba nate khwaidagi wari badi darkar leba polam sing stock ta thamba ngamloidra haibasini maram aduna yamdrabada tha ahumdagi taruk fawbagi food grain gi chang ase stock tawba yananaba Union Minister gi pungning singsinke Senapati Ukrul Churachandpur na chingbada FCI gi godown leire Imphal East Bishnupur amadi Tamenglong da mapung phaba godown semgatnaba wafam phongdoke Khwaidagi Nova Census ki report matungina Manipur da miri lakh kunipan hena leire masida yumpham oiraga food grain sing pibinabasu minister gi pungning singsinke amaram da prime minister amadi awangnong poklamdam gi chief minister sing yauna pangthok pa mipham ga mari leinana prime minister na lupa crore chani yangkhai chaliba chahi asida sanction tongnana ba ayaba pirakle masi maru oina railway line semgatnabani masida sunatana Imphal dagi Silchar phawbagi kb chamri gi power line gi thabak ase nongju tha laktringai da Duna Manipur gi darkar leba mai loba National Highway Kuntra Taret ki phibam phagatnaba makru amadi barak thong semgat sagatnaba su ayaba pirakle haugiba chahi tara asida UPA sarkar amadi lamdam asida leiriba Congress sarkarna chawkat thaurangi thabak yamna paikhatle santi nungsi chanaba amadi chawkatpa puraknaba miyamna cooperation pibiu haiki Transportation from Imphal, this is capital city, to subdivision headquarters or even interior remote area, we will take responsibility. But here up to at least entire quantity which is necessary for implementation of this Food Security Act. Once it has become act, if state government is held, then nowadays the people are so sensitive. Since this has become act, to implement this act is the responsibility of the state government. But the state government will say that we cannot say that there is no sufficient quantity of food grain is not available, which is entitlement of maybe per person, per family, for 6 months. For at least 3 months, we should be in our stock. Thasigi kunmari fawba numit humni chupna chathagadaba puyamai thakibagi chahi chani marfu manga suba ningsing kumon thoram Black Day haina khangaboki KM Blooming Higher Secondary School da hokre Remember, Review and Revive for Love, Peace and Harmony haiba team da International Observation Committee on Puyamai Thaba, Maitai National Front Kanglai Park, Hanjing Marjikol Pakhangba, Laishna Kanbalub, United Manipur Muslim Development Organization amasung All Manipur Recognized Private School Welfare Association Sinba Haudopagi Tharamda, Manipur State Kala Academy gi Secretary S. Bideshwar Sharma, Puyamai Thaba Thoksil Lupki Convener, Hamom Dhani Maitai, All Manipur Recognized Private School Welfare Association के सेक्रेटरी L. Joy Kuman, KM Blooming Higher Secondary School के प्रिंसिपल KS Menjor, पांदम नुंगथिल चेफोंग के एग्जीक्यूटिव एडिटर एंड टोम्बा अमदे MNF के सेक्रेटरी गोलमई मकुचुंग कबुई सुसरुक याखे थौरम असिगी सरुक अमो ओइना सरुक यारिब सिंह अमुबा बेच थेटमिनखे थौरम असिगी नुंगी ओइबा वारोल पिरादुना मिलाल की वाइस प्रेसिडेंट नाउखंबा मैतेना लमदम असिगी इपा इपुना थंबिरम लबा ममल याम लबा पुयाबु मै थादोखिबा हाइबसे Furuba Sibu Manganaba, Honakiba Toxilni, Mankriba Lansin Asi, Sana Lupa Amadi, Selna Hanjinba Yaroi the Posakni Hake. Zivgeso Kiba State Kala Academic Secretary S. Bideshwar Saramana, Puarigi Tankak Amada Tokriba Todok Asi, Ngakpiba Yaroi the Maralamane, Adubu, Hokibana Hokrabasu, Lauriba Singh, Tasin Komzinduna, Hena Masak Tokna Tamnaba, I couldn't magna Honaminasi Fundoke. Kobi mana irom bacharu badagi National Integration Camp ta sarugyari ba nupi ani yauna punna miyoi mari Jenims Hospital da pukatuna laikana kre thaudo si ngarang numidang pung nipan makhairom taba matam da thokibani KMC Ministry of Youth Affairs and Sports Government of India ge miyeng makhada Nehru Yuba Kendra Imphal na sinduna chatkiba tang kundagi khumal lampaki kangsang da Manipur yauna barki tongan ba state taruk tagi punna nupan pi camper tani yang khaina sarugyaduna tha sigi tang kun mari fawba sathagadabani
Nehru Yuba Kendra Imphal gi District Youth Coordinator ama oibatan natana KMS gi in charge su oiriba Y Laxman na phongdorapada ngarang numidang gi saklen gi damakta mathel ama oina kobi mana iromba hapke kobi mana singa si Khwairaman Bazar gi temporary market tage mapul nifu leirubani mapalam dagi lakpa mioi singdi iromba adu chadabana maram oiduna masada kariso kaiba lekhide sak saba toklaba matungda numidang athengbada makhoi mari oba phaiba tawrakhe yamna chahudaba kangbu de puk nungaite haiduna mangonda khangalaki hare Hospital da Pukatuna like an Akibasing Adude, Imphal West Dagi, Bhanumati Amade Second B, Imphal East Dagi, Anil Lamasung, Tawal Dagi, Razes Day. Doctor na Fongdoropagi Matung Ina, food poisoning na Maram Oiduna, Makoi Mari, Obo Pibagi Layung Asi Chatarakpani Haina Kangalak Lehari, Magna Makata na Haikibada, Tokiba Tadok Aduda, Mapalam Dagi Lakba, Mue Sing, Yahoda Bahibase, Lamdam Sigi Oina Labuk Pavani, Zabada Haksang Soninga Oiba, Manama Sing, Market da, Yon Bagi Tabak Chatabiganu Haike. Kujiksi Hausalda Mukoi Trip Kapuna Mogi Pagalana Bokan Honazari Masi Kumba Kena Manama Singda Boyan Happy Raga Masi Haksang da Sonia Weba Posi Singasi Saba Sekoi Masi Sum the Brian Kaliaduna Masi Kumasi Akogi Market Yon Biriba Musum Posi Sing Habiriba Mukuri Mona Masi Matang Haksang the Kandiraga Yambiraga Health Hazard Weba Food Poche Yansenba, Musum, and Ocean Seton Basi, Na, with a type of people sing a sea, Masi Matin Tolkanaba, Kupuna section bum to Yavis my Tamjani. A sea Matang, the food safety officers who Paugelama, Pizakre, I went to Lankana Honazagani, Amazon, Akogi, Infalgi, medical officer, Viriba, Doctor Soquena, Masi knowledge well Henry. Panbayai Matam Karagi Mamangda, Bisnupur District Manung Chanba, Topul Dagi, Lairuba, Kobi Mana, Pizarubada, San Anisiki, Habagi Wafam Lake Rabane, Taudogi Matanga, Kobi Tariba, Kanguna de, Makoina Tariba, Kobi Singaduda, Makal Amatagi, Tilat, Hidak. Hakibalate, San Siba Duga, Makoina Tariba, Kovising Aduga, Marilena de Habawa from Pondok Nabalake Rabane. Amorom da Tokiba Todok Aduga Marilena, Tiganabagi Damakni Haiduna, Central Agricultural University Amade, Food Safety Department, Kobi Sample Sing, Collection Tokrabasu, Nasi Fauba, Madugi Chap Saba Maram Amata, Miam the Kangan Balatre. Nakalamarom da ISTV News Napangba Paugi Matuina, Manipur Lariba, Food Safety Department Manunda, Makok Tongba Official Singa, Makataba Officer Singa, Tabak Tawada Coordination Lainada Badagi, Tabak Amata, Kumang Saushina Tobangam Drehari. Food Safety Deputy Commissioner na Fagatuna, Ating Batang Kraba Polam Kara, Makok Tongba Officer Singa, Company Gayanaduna, Ating Batang Kraba Polam Sing, Amukhana Market, Tadorokpagi Wafam Lake Rabane. Ingsolishngani Taragi SI amasung Zamanda Lobada Sarkarna Aran Bathabak Kaya Tokre Habasigi Chap Saba Reportama Ngasigi Pause the Yauriba Sigi Director Chief Minister Napugadabani Haina MPP Gi Wangang Loy Aisna Basam Nangase Pangwising Unaba the Fondo Cre Selection process ta Aran Bakaya Tokre Habasi Recruitment Board Ki Chairman Oikiba IGP Administration C Dongel na Manipur Sarkar Dam Amang Sahigi December Ki Tang Tara Tarukta Kangan Balai Krabani Haike Selection Tobagi process ta Sasinaba Certificate Sizinaba Ani Viva Boards Yaudaba Mari Amadi Aseng Bani Seng Dabani Kangdaba Sports Certificate Paiduna Changlakpa Miri Contrataru Yaure Pumna Magasigi Director Chief Minister Napugadabani Aranba Singh Namsinduna Thambagi Director Lobagaloinana Pausi Singh the Yauriba Asi Achumba Oirabadi Kudakta Sarkar Asi resign Tawadabani Masigi Matangda Manipurgi Governor Ki Kutangda India Ki President da Aiba Cherol Thaduna Sarkar Asi Mutat Nabadabi Togani Haike Chief Minister Suma Cabinet na Aran Mase Kangna Makoina Namchalaga Makui Pocketri Putoibra Kadamna Kalibano Aranba Matiksa daba, physically unfit oiba, viva bosi yaugi daba, fake certificate putoga, makoina candidate kaya ma SI zamanda or khangi base. Mase masima khwaidagi hena government ne chuktok to ru pone. Asimang nani MPP na karigumba sigi allegation sina sumlam laba. Manipur government na Aran Bakaya Togre and Nasi papers, the headlines in the Yaws in Chumlamamba. Government Masana can design the Wudone. Togre Mase, Indiagi President dismissed the Wudone.
January kuntarukta pangthokadoriba Republic Day gi thauram amasung masiga mari leinana hayeng pangthokadoriba rehearsal ga mari leinana Imphal gi lambi chathok chashin singda ahongba leigadore Transport Director M Luikhamna tholakpa cherolamada ayuk pung taruk makhai dagi numijung ba pung tarani thoi fawba VIP amasung invitees singi gari natana makhal khudingmaki gari sing National Highway kuntramapal gi Sing and Co Moirangkhom Kesampata gi Khwai Bazar Maharani Thong Dukan Thong Babu Thong dagi Bazar, Khuyathong dagi Bazar, Khuyathong dagi North AOC amasung Sanjen Thong dagi Post Office, Nitaipa Chutek amadi Kaisampat Thong Lansilak Payaro Hari. Indo Burma Road, Mang Imphal Road, National Highway Kuntramapal, New Kasar Road, Yangang Pokpi, Lamlai, Porompat, Androna Chingba Gari Sing, Kangsup Lambi amasung Tidim Lambi Romda, Lakpa Bus amasung Drug Singi Lambi Singdasu Ahong Balegani Hari. Lupal Lak Kunchangna Waka Community Hall ngasi Parliamentary Secretary Amin Sana Sangakre Kimaksi President S Nodia Maitei Imphal East DCC gi member Khamba Maitei amadi atei maru oiba miyoi singsu sarugya ke miyoi kayana phongdok na khibada Waka da asigumba Community Hall ama saba asi yamna laibak fabani Waka Lakpa Mandir da Lai Kurumba Lakpa Singisu Hena Kudong Saragani MOBC gi Parliamentary Secretary Amin Sana MLA Fandagi Community Hall asi miyam gi damak sabani Sahi tara taret hena Koilas Tharamdraba Waka Taba kilometer ahum sangba lambi ase athuba matamda Koilas Tharagani masi 3 lane oigadabani Waka Maikai da Sanabung amadi mandir mapung phana semgatuna tourism sector su hena fagatnaba mafam ohelagani haiba wafam phongdokhe masida Waka gi praja singna cooperation piba tangai fade phongdokhe sahi tara taret kendra manungda Koilas Tharamdraba se hanchai manga sida nono thadon Maru Tharaga ni when Congress Gari Bamian Lucy, Congress Lucy, Tagapi, Isase, Machine Congress key, Lady Masakashi, that Romeo Ukra, when the Gashi Ulamada, Lakado by election, Tandi, Amakandila, anything that women, Punaminasi, Punaminasi, the Kashi, several Saraka project, Tagapo, when Lagosi. Lagliba Lok Sabha Mikal da Karamba Party ga Chatminagadagi Haiba NCP Manipur State Unit ki Firep Lowa Masung Lautokpa Laikri Haina State Unit ki Secretary S Iboyaima gi Cherol Amana Hare Ngasigi Pausi Singda NCP na Mikala Sida Inergi Thagat Liba CPI Mirep ka Punna Chatminanabagi Wafam Lautokpa Masung Kangan Kibalaitri Masigi Matangda NCP Head Office dagi Firep Ama Atumatam da Kangalak Lagani Haina North East ki Charles Puriba National General Secretary Praful Patel na Kangalak Padilay Kre. Fireb Adu Kangalak Laba Matungda, State ki Executive Meeting Pamlaga, Kanaga Chatminagadagi Haibagi Chapsaba Fireb Lautokane. Party Sigi Masagi Fireb Laudringada, Atopa Party Singna NCP gi Fireb Lautopia Pasi, Laivak Tibani Haike. Chandal District ki Machi Block ki Manung Chanba Bungmol dagi Lehau Kul Taba kilometer taramanga saangba Intervillage Road ama Semnanabagi Foundation Stall gi Maikum MLA D ke Korung Thangna Maikum Hangdukre Ngarang Bongli Kul da Pangthu ki Bathoramasida ADC Chandal Lukosai Joe ADC member S Robin Tongan ba Kul gi Chief Kayasu Sarugya ke MLA Korung Thangna Kungang ama maming oina semgat pana sakot pa puropangam loi Hauzik Lairiba Kulsing Amana Amabu Mateng Pinaduna, Sakot Nanaba Honagadabane, Sakot Horangi Pandam, Panganaba Sarkar scheme sing Tamoy Sing Natabak Oina Pangtok Nanaba, Kunza Singda Apple Toke. Ing Solutionani Tarani Toy Tarahumdagi Oina Integrated Housing and Slum Project Mapung Pana, Pangtokpagi Damak Jiriba Municipal Council Bo, Best City Gimana Pidakle. Ngarang New Delhi gi Bigan Bavanda Pangtokiba Thoram Amada, India gi President Amana Asi Kusina Kibane. Manalo Bagi Thoramasida, Mahutki Commissioner Sundarlal, Director and Git Kumar, Jiriba Municipal Council gi Chairperson Tingko Hoi Haukip Amasung Executive Officer T.S. Harikumar Su Sarugya Ke Council Asina Lairabagi Pankai Makada Labor Singi Yum Jani Marfunipan Mai Pakna Sakibagi Damak Mana Asipi Kibane Masakang Daba Singna Jiri Lamkai Bazargi Cha Hotel Amagi Manakta Sakti Leba Bom Ama Thamlamba Yaning Daba Fungdok Tuna Ngasi Lamlong Kaitel Committee
Kamarangana Sinduna, Kaitela Sida Wakanifam Chatakre, Kaitelda, Micham Marakta, Bom Tamjin Bayaning Day, Luke Amatana, Karigumba, Makal Amatagi crime Tobiganu, Aikoi Santi Pami Haiba Pleka Sing Tetke, Banbayai, Imphal East District, Manung Chanalairiba Subdivision, Asidasu, Republic Degi Mangwinana, Security Akanba Section Taurang, Lokalingaida, Tasiki Tangkungi Numidang Pung Tarama Thurum Tabada, Lamkai Bazargi Cha Hotel Amagi Manakta, Kilo Mari Rom Lumba, IED bomb Amaleram Badagi, Jiri Police Commando Amade, Kunteres Basam Rifles Ki Kangbuna Tengna Badagi, Asoyangam Yaudana, Lotok Laga Pokahan Kibani. Ngasi January tang kunithoy gi numidang pung taruk tagi makha taba order ama thoktriba fawba Imphal West District ki mafam sinba thungna CRPC gi dhara chamani fu mari gi makha da thingma thamle mioi manga natraga hena ain kainga oiba mongda punba chai nongmai khusukhlai na chingba pubada thingma thamkhre luhongba amadi dharmaga mari leinaba singi process na chingba leirabadi mangjauna na district magistrate tagi ayaba logadabani hare Disabled persons singi assessment kaya amanga si cookie in the Pangtokre. World Vision Indiana Alimco India ga kusam naduna Pangtokpa ke masida disabled person chahum rom khangatuna makoina darkar oiba appliance samadi at piragani. World Vision gi manager na fungdorakpada tongan ba district singdagi lakpa mioi singdagi khangatuna asigumba kudong saba asipibani. World Vision gi pandam de family members singbu care amade support piduna ningtamna hingan bani fungdoki. Lakliba missing assess to below doctor si mapam ani laise amana ortho gi saita amana audio gi saita hearing aid ki problem gi saita asisida moi gi darkar gi matung ina lakpi ba patient makhai sing si assess to biraga darkar du matung ina mokoi gi appliances and aids moi gi appliances aids do moi da pijagini habisi aikoi World Vision ga alemgo collaboration ga government undertaking da ina haizabani Lagiba January kuntarukta pangthokgadoriba Republic Day thauram numitki nongyai pung 12 dagi numidang wairam pung manga fauba URF Manipur na swathing matham khre athingba sida media mai ising lining laishona madi ana ayeki oina komthokani haina lobasigi information and publicity secretary Sanajabo maite gi cherol amana hare India gi mayokta chatharakli ba khulai paibagi Lal Singha mari leinana hauji fawbada nupi angang yauna India gi lanmi amasung laloba singa punna mioi lesing taragi mathakta Indian security nalamda masigi nupi chani gi mathakta nupi oibigi ikai khumnaba mangan bikre asigumlaba lal chathari balamdam asigi miyamna India gi dama kari harau nungai fam thokpage democracy secularism amasung equality da yumpham oiduna ibaloi khiba India gi constitution gi thauri kongoi lisingamaga chamapal yankhai da India gi miyamda hokiba adugi harau nungai ba Manipur miyam ga mari leina fam thokti hare Moirang dagi kumbi taba lambi gi thangalawai amasung kairen fabi gi marakta saba thong ama thama pan suraba fawbada loisindaba dagi khoisauna raba khunja singna lambi thingkhre thong asi loisindaba na maram oiduna accident tokpadagi asiana kaya yaure haina khunja singna pendaba phongduk e SDPO Moirang na luchingba police kangbu ama laktuna miyambu khamjin ke tungda PWD gi official yauna miyam gi mifam ama kairen fabi sanabung da pangthuke Kunja singi maike dagi thama pan suraba thong loisindaba haibasi area asibu hantana khanbani loisindaba asina thokhaliba misi minagi daita kanana logani phongdukna ke kha thinungai gram panchayat ke pradhan oinam Indrajitna nimit taragi manungda sarkarna semba loisilagani hariba wafam asida karigumba loisindrabade makal makha kayagi khongjang changsinminasi haike Moirang kumbi rol hairga khangnaba lambi se khoi ngasi bal block toksale maramdi aikoi sahi ama phajal kadoroba aikoi karan phabi amasung thangroi karta sariba thongsi kuina changman bana piriba dimension matik cha daba dagi thongsi gi losandaba maramna aikoi ngasi asigumba khongjang je changjan bani aduga hariba thongje aikoi ngasi haugeriba numise yanaba mungi matungina numit tarani bhogi manung da losandragadi lairiba praja mayam je horga aikoi lairiba thong je chatpa sungya yadanaba aikoi lekai sina tawkhaiba amasung thogaiba amasung akanba action tawjagani Rajiv Gandhi Scheme for Empowerment of Adolescent Girls Sablagi Makada Manipur gi Imphal West Chandel amasung Senapati District ki oina cheng metric ton chanipan yankhai nipan pitharakpada Anganwadi Center singna Haujik District ki oina kilo yankhai dagi humbudra manga fawba khak phangliba asigi maram Social Welfare Department na sengdokna ba All Tribal Students Union Manipur na pungning singsile
एमसू हेडक्वार्टर की मियेंग मखादा एजुकेशनल डेवलपमेंट काउंसिल लमलाई एरिया सेमख्रे काउंसिल की कन्वेनर ओइना लुवांग संगबम लंदन अमसुंग मेंबर तरामरी हाखरे हरे सीजर हॉस्पिटल दा कोर्निया ट्रांसप्लांट तौबगी खुदोंग चाबा लेरे हाइना सीजर आई केयर फाउंडेशन की डॉक्टर सचिंद्रना पौमी सिंगा उनाबदा फोंदोख्रे ngasi paumi singa unaba aduda hospital asigi managing director Dr. Palin amadi cornea transplant tawkraba ningthemjau su sarugya ke Dr. Sachindrana legal gi oiba ayaba leirabanina kanagumba singna cornea transplant tawningnabadi mafam asida lakpa yare phungdokhe NYK Imphal na sinduna Komalam Park Sports Complex ke kangsangdagi nagamapal fauba cultural procession amasat kre numit marini chupna sathagadaba national integration camp ka mari leinana thorom asi pangthokpani hade State asigi Rajya Sabha ki member khanbada Muslim singi senior oiriba politician amabu khanbinaba Jamiat Ulama i Manipur gi ngasifam ki bamifam na taksile haukiba chahi humpuni asida lamdam asida khundari ba kanglup singi mihu sing Rajya Sabha da thakre Muslim community dagi politician amabu handaki asida thabinaba chief minister amasung MPCC gi president gi pungning chungsile Royal Riders Manipur gi Tare Suba Foundation degi mangoinana lilongda leiba Marcus Darul Yatama Orphan Care and Education Center da charity program pangthokre Riders Singi Adventure Loop asigi President na luchingduna center asida leiriba angang singi damak chana thaknaba cheng hawaina chingba mateng pikhe Manipur Photography Society na puthokpa calendar ama ngasi Deputy Speaker Preso Simrena release tawkre Manipur Press Club ta pangthokpa thoram aduda NRHM gi consultant Dr. Navakanta Sarma susarugya ke Preso Simrena phungdukibada lamdam asigi fazaraba mafam kaya photo namduna calendar oina puthokpa si yamna aphaba khongthangni phungdukhe All Manipur Accredited Social Health Activists Workers Union gi ngasi phangkiba executive mifamna asa singi thagi incentive oina lupa lising ani chamanga pibinaba taksile amaromda asa state nodal officer kuda ki oina hongdok hongjin tawbana asa singi development ta kudong thingai oiri haina nungaitaba phongdokna ke Ningomba Film Foundation na nauna putokadaba Manipuri Digital Film Sambalgi Yaifa Thongni Thoram ngase Khurai Chingang bam lekai da pangthokre Thoram aduda Film Forum Manipur gi Chairman L Surjakanta amadi actor Narendra Ningomba su sarugya ke Film asida Gokul Rahul amadi Santosh na Singba sarugya re Film asigi director na Jitendra Ningomba ni story amadi producer na Bobby amadi Teni ni Sunday Market Street Vendor Welfare Association na ngasi BT Road tagi Family Welfare chatkigada lambi amadi Rumahol Tanki mafam sing sengdokre Nongmajing khudingi hariba mafam sing asida Firol Yoliba Mioy sing na punduna semba association asigi secretary na phungdorakpada bazar manungda dukan phamliba amadi yum oina leinariba Mioy sing na amodakai sing mafam chadana langthokpiganu amodakai sing mafam chadana langthokpa asina bazar gi mafam sing walhan badanatana lainatina poknabagi Machak amo hele miyam punna bhab taminaduna amor akai sing mafam chana langthokpina ba apil tawkhe mayam da ase amor akai sing je isana ngalitana IMC na chu oro amo oro loina lokthokko oraga su nongalaga hekta big ek thanba amor paje ado mase isana sengdokna rakanda mafam chan sana thamnaraga amor paje phan phagadra haibagi pandam da phangasi sada service ke maje pangthok sabani jalta Lakadoriba Lok Sabha Mikhal Gamari Lenana Regional Party Oiriba Manipur Democratic People's Front ke Manifesto Phongkre Inner Manipur Parliamentary Constituency Mirap ke damak Dr. Guru Mayum Tonsana Sarma bu candidate oina ba maming laukthokre Hauji sanabagi pau Nasigi sanabagi pauda Yankai Tere Suba Sar Churachan Singh ke CSICBE Memorial Football Tournament ta Manipur Development Society na sponsor tawduna mai pakna pangthokibada nungaiba phongdokladuna ampha amadi MDSK member singi oiba get together gi thoram hawam marak laurembam laikai lairembi maningda leiba ampha gi treasurer L Dinamani gi yumda pangthokre thoram asida ampha gi maikeidagi MDSK member singda kudolpot PK Nambul Mapal A Amadi Khurai Polo Club Kunmapan Suba M Hazari Amadi Dr. and Tombi State Polo Tournament ki quarter final sankre
Manipur Horse Riding and Polo Association Sinduna Chathariba Anisuba State Polo Tournament K. Ngasi Sanakiba Ahanba Ground Nambul Mapal Polo Club A na Texam Polo Club Pu Panjil Mari Anida Maitipa Pikre. Nambul Mapal ki Panjil Singh Adu S. Gauri Mohona Ahanba Amadi Ahum Suba Chakrada Panjilani Chan K. I Sacindra Amade Tarunna Hum Suba Amadi Mari Suba Chakrada Panjil Amom Tanke Texam Gi Panjil Singh Aduna S Daneshor Amade S Sobhana Ani Suba Amade Mari Suba Chakrada Panjil Amom Tanke Ani Suba Ground Gi Sanakibada Kurai Polo Club Na Thangweban Youth Polo Club Ebu Panjil Tarahumdoi Amada Maitiba Pikre Kurai gi Panjil Singh Adu P Ojit na Hanba Ani Suba Amadi Mari Suba Chakrada Panjil Taretan K P Jitena Ani Suba Amadi Mari Suba Chakrada Panjil Anisan K K Jugindro na Ahanba Chakrada Panjil Anisan K K Joy Chandra Amadi L Thompson na Ani Suba Amadi Mari Suba Chakrada Panjil Amom Tan K Thangwiban gi Amata Ngairaba Panjil Adu RK Mangal Sanana Mari Suba Chakrada Chan K Ahum Suba Ground gi Sanakibada Manipur Police Club B na X Fitness Wangkhaibu Panjil Taruk Anida Maitipa PK Manipur Police ki Panjil Singh Adu Ice Abung Kumanna Ahanba Ani Suba Amadi Mari Suba Chakrada Panjil Mangatan K Atopa Panjil Aduna T.S. Ronel na Mari Suba Chakrada Chan K Kuragi Panjil Ani Adu T.S. Jacob na Ani Suba Amadi Mari Suba Chakrada Chan K Hayeng Ahanba Ground da ESCA Amadi MPSCC Ga Sanaragani Ani Suba Ground da Chungkai Hunba A Amadi Nongchupana A Ga Sanaragani Ahum Suba Ground da Kripsa Nauremthong Amadi Texam A Ga Sanaragani Kickboxing Training School Sektana Sindunanga Sidagia Hokiba Kulmatho Suba State Level Kickboxing Championship K Sahitara Manga Makhagi Nupa Masagi Sektage NG Athoina Ahanba Amadi AMKA Kantipurgi K Malemngan Bana Ani Subata Kre Sahi Kun Makhagi Sanakibada Sektagi and Lanchen Bamadi Waigit na Ahanba Amadi Ani Subata Kre Mizoram gi Aizol da Pangthokatoriba Humpunipan Suba National Football Championship for Santos Trophy gi North East Zone qualifying match da saruk yaduna Sanaruga daba Manipur team gi Sanaroi Kun amadi official ani ngasilam thakre Manipur team gi jersey number 9 KS Nautona team captain coach S Prem Kanta manager W Manihana oigani ngasi Imphal tharuk tringai gi mamangda Khumal Lampak ki artificial turf ground da chathakiba coaching aduda Manipur team gi manager W Manihana phongnukibada Handaki team asi North East Zone qualifying da soidana mako oiba ngamgani haibagi thajaba chawna lei haiba wafam sing phongdoke Manipur na ahanba match tha asigi tang kuntareta Arunachal ga sanaragani ani suba match Nagaland amadi ahum suba match Mizoram ga sanaragani top state sing judmana I league yaw player yaw domina we best team ne logi hujiki sanaragani seduna my password my parking heavy 1000 Blooming Athletic Sports Union Khangabongna Sinduna Basu Ground Chathariba Taratare Suba State Level Open Devla Memorial Trophy Tennis Ball Cricket Tournament K Ngasi Sanakiba Ahanba Ground da WYC na YCAU Araptibu Wicket Tareta Maitibu Pikre Ani Suba Ground Gi Sanagada ba SE Sekmaijin Amadi AL Amin Lelong Team Animak Laktabadagi Tournament Astagi Loktokre Hayeng Ahanba Ground da BS Tawal Amadi Basu Race Khangaboka Sanaragani Ani Suba Ground da KW Kongpal Amadi KSU Khangaboka Sanaragani United People's Front Manipur na Sinduna Chahi Khudingi Leptana Chatharakpa Nipan Suba Mega Marathon Mathang Thagi February Tang Taratarukta Pangthuklagani Marathon asi Mai Pakna Pangthukna Bagidamak Media Subcommittee Semkre Ngasi Kai Sampat Lai Somlerak Machinda Leiba UPFK Head Office ta Pangthukiba Thoramaduda UPFK MD Nazimuddin Khana Committee asigi Chairman Assam Tribune gi Sabhapati Samomna Convener Amadi ISTV gi N Boyaina Co-Convener Oiragani Nipan Suba Mega Marathon asigi Media Committee Chairman MD Nazimuddin Khana Marathon si Pangthok pada media singna achoba thodang lobiduna mai pakna pangthokna ba honamina si phungdoke Pangthok kadorba 16 February gi mega marathon Nipalak suba ase koi ayam kunna sarubya minas LSIC Lamlai na Sinduna Lamlai Playground da Chathariba ani suba Lamlai Kendra Village wise 9 aside Football Tournament K ngasi Sanakiba Ahanba Ground da
BRYO Kabongbutna SDCL Pungdong Bambu goal ahum amada maitiba pikre anisuba ground gi sanakibada YPF yangang pokpi amadi PYLA sector goal amom chanaduna draw chatkre hayeng ahanba quarter final match ta SSC sector amadi CSYUC chaloga sanaragani anisuba quarter final match ta LSICA lamlai amadi Faijol Youth Club ka sanaragani Manipur gi ching amadi tamda leiriba angang singbo piklingai degi hauna ningthina tongan ba masana singda takpi tambirabadi sana khotna bagi lamda Manipur na India gi ate state singdagi matam pumna makta mangjil thaba ngamgani haina MLA yamthang hokipna nimit tare ni chupna pangthokadaba BPC July Conference cum Sports Meet Hodopagi Tharamda Haikre Wi-Fi People's Council na Sinduna Sadar Hills ki Hokong Phai Kulda Pangthokpa BPC July Conference cum Sports Meet Hodopagi Tharamda tongan ba team kunmanga na sarugya ke MLA na Thoronga mari leina na haikibada sanabana Manipur bu Prithvi da sak takpada achobo mafam amalore sana khona bana lamda masida leiriba kanglup khudingmakpu amata oina punsinnabada achobo thodang lori phongdokhe Tem sakna mai ku kiri neo khang thad nungsi na ga dis hoiten chawat gani ba nungsi ba thadu nu nungsi ba thadu ode hoina chas ka bani kana ko sulai helite nangna nangi jum thang na ba du ma la le dana ko pi ba ngam dredi nang kristen oi gi su kana ba leite aduna ko punna ma gasina wa khan tamin nasi yenjen ma nasi aduga Kangna Tombi Gurkha Youth Association Sinduna Chathariba Ani Suba All Manipur Gorkha Sports Cum Cultural Meet ki Football Masana da Kekro Villa Gorkha Youth Club na Sero Gorkha Youth Club pu goal Ani Sunoda Maitipa Pikre Ngasino magi ang sagi pauda ICAR lampel pataki phangba paugi matungina ngasigi khwaidagi saba degree Celsius kunmari dasmik taru khwaidagi ingba degree Celsius mari dasmik nipan nungsita yawba ising manil gi chang ayukta chada marfumapal nungthildana chada nifuni thoi nongjugi chang nil haujare bida marui ba mukhana Imphal da FCI gi regional office sama hangdokre masina kudong zadaba kaya koklagani haina Union Minister of State Thomas na phongdokre Puya mai thakibagi chahi chani marfumanga suba thoram dekde haina thoram pangtok hokre amadi kobi mana iromba charubadagi National Integration Camp ta sarukyari ba myoi mari hospital da laikanakre ngasi gwenadi ISTV na pizza pau matang solution jare mieng tabir ba singbo amka hanna khurum jare